Ngasi numida wairam phongkhiba kangleipaki mailagi pause degi madu oiba pau khara khangasaraga miyamda khudo tamjage kuki khulai paiba singna saramba bunker ama mai thadoktu na mangan khrei lalauba mari phaga pangam khrei security force na ngarang tonga ba mafam singda chathakiba operation da kuki khulai paiba singna saramba bunker ama thugaibaga loinana lalauba mari su phaga pangam le haire police ki pauna hai ngarang Kangpopi district ki kangsu police station konba Polen area da saraba bunker ama thugairaba matung mai thadoktu na mangan kre haire amaramda khongjom police station gi manungsamba langthabal khono area da sathakiba operation da KCP tebangam bagi kadar ani phare haire pharaba mioi adudi wangu ahallu mayai leikaidigi loitong bam boyai singa chaini phuga manga amadi Surochampur dagi housing now all DC office Bisnupur de leiba khumanthem danabi singa elash naubi chai kungani pan kawi haire Amaramda KCP PSC Polybio Standing Committee Group Kilarmi amasung songbong Paurabi Road ke FCI Gogaw manaktagi fare haire Paraba mioi adu kaibi awang laikai dege ligma bam amujaw maitei sahi kungatarek ni haire thagdo aduga matam ikan kanadana KCP PWJ ge lami amasu Bisnupur district ki thinungoi makha laikai dege phaga pangam khi haire Parabasing aduna kautruk sing laikai dege housing na ullaw makha laikai de leiba leisang them hiren singha chaini fukawe mangonegi mobile phone ama jiogi sim card ama su phagale haire miyoi asi miyam dege selkhai thumkhai tawbagi thabakta chenabani haiba su khangbangam le phagalaba miyoi sing adu mari leinaba police station singda phagalaba polam sing adu galonana khusina khare haire makha tarapa pawda Indian Army amadi KNF gi Apunba Tengol ka thoknabada PREPAK Pro amadi KYKL gi Yawol ani leikhidabada awaba phongdorakle tha asigi kunga mga leba pupanamita Indian Army amadi masigi proxy force KNF gi Apunba Tengol ga Myanmar border gi ngamkhai gi paring da imaleba kining tamba amadi ngamkhai ngapagi thawai pangliba kanglai Yawol upsingi Apunba Tengol ga akamamong da khuthongna bagi thawdokta imaleba kitamak thawaina pondhapi khraba larmi anigi mafam da People's Liberation Party of Kangleipak Progressive amade Kanglai Yawol kanna lop KYKL gi makedegi awapa phongdo pagaloina Yawol ge ikai khumna bu ulakle Central Committee PREPAK Pro amade Central Committee KYKL anina puna media thadora pacherol asin hai People's Liberation of Kangleipak Progressive ki marup Lance Corporal Maibam Nauktomba Elias Nat Ngakpa Maitei Say Taraganipan Apopo Leikhidraba M Hemanta Maitei Amade Apopi Maibam Ningol Hemabati Debe Seraw Makha Laikai Amade Kanglai Yawol Kanna Luf KYKL gi Miyam gi Yawol Army MYL gi Patho Lieutenant Angom Sanatomba Elias Ingo Singa Say Kontragataret Apopo Leikhidraba E Chandramani Maitei Phaye Maya Laikai Ingomja lisinganiga subna kunga mga Mars ki saichat kunga mga leba popanamita Indian Army amadi masigi Process Force KNF gage Apunba Tengol ga Kanglei Myanmar Manipur Myanmar border ki ngamkhai paring de imaleba kining tamba amade ngamkhai ngapagi thawai pangliba Kanglai Yawol upsingi Apunba Tengol ga mayoknaba lampham amada thawaina ponthapi khre haide marup Lance Corporal Nauktomba Elias Nat ngakpa maitei sero makha laikai de leiba Maibam Hemanta amadi Maibam Ongbi Hemabati gi masa mga gi manungda mari subo oina phangjaba mapari ni mag lising aniga sumna kunga humdagi December thada PREPAK Pro da yoraktuna tampaki mari suba basic military training BMT da yawtuna lan gi mahi tamba loisingki Lance Corporal Nat ngakpa thaksi khaksi fajaba lamchat sajat fajaba hotnaba kanba ningba chetpa Khangba kanba lan thoknabada ninghanaba leitaba phidam ningai oiba Yawoloi amani haide ma imaleba ki ngamkhai chungai kahenba yaroi masigi damak thawai phawba thadokani khallaga Yawol lami oningna tholakhe mangna pamjab lambi asida mahaki aroiba miko phawba khongdaba ngamjakhre adubo mangna telaba matam asida PREPAK Pro amade Kanglai Yawol ihau asigi mamal naidraba thawai kaya panglamki haide Cherol asin hai Patho Lieutenant Sanatomba Elias Ingo Say Kungataret Phaye Maya Laikai digi Leikhidraba Angom Chandramani amade Angom Ongba Sanahanbigi macha marigi manungda ahum subo oina phangjaba mapari ni mag lising masama pamarphu nipan gi February marida taibangda khongdarakkhibani mag sahi yamna nauna lising aniga subna tere ki ahoba sarukta KYKL da yauke
ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ 23 ꯁꯨꯕ ꯕꯦꯁꯀꯤ ꯇ꯭ꯔꯦꯅꯤꯡꯗ ꯌꯥꯎꯗꯨꯅ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ KYKL ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯈꯤ꯫ ꯂꯦꯐꯇꯤꯅꯦꯟꯠ ꯁꯅꯥꯇꯣꯝꯕ ꯊꯛꯁꯤ ꯈꯥꯛꯁꯤ ꯐꯖꯕ, ꯃꯄꯨꯛ ꯃꯄꯥꯎ ꯐꯕ, ꯂꯝꯆꯠꯀꯤ ꯀꯥꯡꯂꯣꯟ ꯆꯦꯠꯅ ꯉꯥꯛꯄ, ꯈꯥꯡꯕ ꯀꯟꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯂꯥꯟꯗ ꯍꯩꯁꯤꯡꯕ, ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯋꯣꯜꯂꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯁꯥꯡꯂꯕ ꯆꯍꯤ 19 ꯑꯁꯤ ꯀꯠꯊꯣꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯈꯥ ꯇꯝꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯌꯥꯋꯣꯜ ꯏꯍꯧ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯒꯥꯏ ꯀꯌꯥ ꯄꯥꯡꯂꯝꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ ꯇꯦꯡꯒꯣꯜꯗ ꯌꯥꯎꯗꯨꯅ ꯔꯁꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯋꯥꯏ ꯀꯌꯥ ꯄꯥꯡꯂꯝꯈꯤ꯫ ꯂꯦꯐꯇꯤꯅꯦꯟꯠ ꯁꯅꯥꯇꯣꯝꯕ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯊꯧꯅꯥ ꯂꯩꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛ 2015ꯒꯤ ꯖꯨꯟ 4ꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯇꯨꯛ ꯑꯃꯗꯤ ꯄꯨꯔꯥꯎꯔꯣꯟ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯌꯥꯋꯣꯜꯂꯨꯞ 3 KCP, KYKL ꯑꯃꯗꯤ NSCN-Kꯒꯤ ꯑꯄꯨꯟꯕ ꯇꯦꯡꯒꯣꯜꯂꯣꯏꯅ ꯃꯌꯥꯡ ꯂꯥꯟꯃꯤꯒꯤ 3 ꯁꯨꯕ ꯗ꯭ꯔꯣꯒ꯭ꯔꯥ ꯔꯦꯖꯤꯃꯦꯟꯠꯒꯤ ꯀꯝꯕꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯌꯥꯡ ꯂꯥꯟꯃꯤ 19 ꯍꯦꯟꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ 15 ꯍꯦꯟꯅ ꯁꯣꯛꯍꯟꯈꯤꯕ ꯄꯨꯔꯥꯎꯔꯣꯟ ꯑꯦꯝꯕꯨꯁ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯌꯥꯋꯣꯜ ꯏꯍꯧ ꯑꯁꯤꯗ ꯑꯆꯧꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯌꯥꯋꯣꯜꯂꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯌꯥꯋꯣꯜꯂꯨꯞ ꯑꯅꯤꯈꯛꯀꯤꯗ ꯅꯠꯇꯅ ꯀꯪꯂꯩ ꯌꯥꯋꯣꯜ ꯏꯍꯧ ꯃꯦꯟꯈꯠꯄ ꯉꯝꯂꯣꯏꯗꯕꯗ ꯑꯋꯥꯠꯄ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯌꯥꯋꯣꯜꯂꯣꯏ ꯑꯅꯤꯅ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯎꯠꯂꯝꯈꯤꯕ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ, ꯍꯩꯁꯤꯡꯕ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤꯃꯛ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯍꯧꯔꯤꯕ ꯌꯥꯋꯣꯜꯂꯨꯞꯁꯤꯡꯗ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞꯄꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯍꯥꯞꯂꯝꯂꯦ꯫ ꯃꯁꯤꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯗꯨꯅ ꯌꯥꯋꯣꯜꯂꯨꯞꯁꯤꯡꯅ ꯍꯟꯕ ꯂꯩꯇꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒ ꯂꯣꯏꯅꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯌꯦꯛꯅꯕꯕꯨ ꯂꯥꯟꯊꯦꯡꯅꯕꯒꯤ ꯐꯤꯔꯦꯞ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯒꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯋꯣꯜ ꯑꯅꯤꯒꯤ ꯃꯐꯝꯗ PREPAK ꯄ꯭ꯔꯣ ꯑꯃꯗꯤ KYKLꯅ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯌꯥꯋꯣꯜ ꯑꯅꯤꯗ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯤꯖ ꯀꯌꯥꯅ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯟ ꯍꯧꯂꯨꯞ ꯑꯅꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯗꯨꯅ ꯃꯦꯒꯅꯤꯆ꯭ꯌꯨꯠ 7.7 ꯌꯧꯅ ꯉꯁꯤ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯣꯅꯨꯡ ꯅꯦꯄꯤꯗꯋꯥꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 250 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯁꯒꯥꯏ-ꯏꯪ ꯁꯤꯇꯤꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯗꯨꯅ ꯃꯦꯒꯅꯤꯆ꯭ꯌꯨꯠ 7.7ꯒꯤ ꯆꯥꯡ ꯌꯧꯅ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯁꯥꯐꯨ ꯐꯪꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯥ ꯋꯥꯡ ꯅꯤꯛꯈ꯭ꯔꯕꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃ꯭ꯌꯥꯟꯃꯥꯔ ꯌꯥꯎꯅ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯟ-ꯊꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯗꯨꯅ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁ ꯔꯤꯖꯟꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝ ꯌꯥꯎꯅ ꯆꯥꯎꯅ ꯁꯥꯐꯨ ꯄꯤꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯨꯡꯐꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:82 ꯇꯥꯕ ꯃꯇꯝꯗꯒꯤ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯦꯁꯤꯃꯣꯂꯣꯖꯤ (NCSꯀꯤ) ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯒꯤ ꯏꯄꯤꯁꯦꯟꯇꯔ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯅꯨꯡꯗꯒꯤ ꯀꯤꯃꯤ 10 ꯂꯨꯞꯅ ꯅꯤꯛꯂꯛꯈꯤꯕ ꯑꯗꯨꯒꯤ ꯂꯦꯇꯤꯆ꯭ꯌꯨꯠ 51.93 ꯑꯗꯨꯒ ꯂꯣꯡꯒꯤꯆ꯭ꯌꯨꯠꯅ 96.07 ꯑꯣꯏꯈꯤ꯫ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯦꯡꯀꯣꯛ ꯐꯥꯎꯅꯕ ꯅꯧꯅ ꯁꯥꯕ ꯊꯣꯡ ꯇꯦꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 15 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯑꯣꯏ 10 ꯁꯤꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯗꯂꯦꯗ ꯃꯤꯑꯣꯏ 5, ꯊꯥꯏꯂꯦꯟꯗꯒꯤ ꯇꯤꯡꯉꯣꯗ ꯃꯤꯑꯣꯏ 5 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 93 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯌꯨꯍꯥꯔ ꯍꯥꯕ ꯑꯁꯤꯅ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯕꯦꯡꯀꯣꯛꯇ ꯗꯂꯥꯟ ꯀꯌꯥ ꯅꯤꯡꯈꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯕꯦꯡꯀꯣꯛꯀꯤ ꯃꯦꯇ꯭ꯔꯣ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯁꯔꯚꯤꯁ ꯂꯦꯞꯈ꯭ꯔꯦ꯫ ꯆꯤꯡꯉꯥꯏ ꯌꯨꯟꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯗꯤ ꯕꯥꯏꯖꯤꯡꯗꯁꯨ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤ ꯁꯤꯕꯒꯤ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ NRC ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯏꯪ ꯀꯨꯝꯖꯥ 1982ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞ (NRC) ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯏꯂꯤꯒꯦꯜ ꯑꯃꯦꯔꯤꯀꯦꯟꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯒꯦꯜ ꯁꯤꯇꯤꯖꯟ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯣꯡꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯪ ꯀꯨꯝꯖꯥ 2011ꯗ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ
ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯂꯩꯈꯤꯕ ꯆꯌꯦꯠꯅꯕ ꯀꯌꯥꯅ ꯃꯅꯤꯄꯨꯔꯗ ꯆꯥꯡ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯁꯨꯅ ꯌꯥꯎꯕ ꯆꯦꯔꯣꯜ ꯑꯃ ꯃꯍꯦꯁ꯭ꯋꯔ ꯊꯣꯡꯅꯥꯎꯖꯝꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯗ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯈꯣ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯆꯦꯔꯣꯜ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁꯅ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯄꯨꯝꯕ ꯌꯥꯎꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯑꯦꯇꯦꯁ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯂꯣꯏꯁꯤꯟꯅꯕ 1982ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ NLC ꯄꯥꯡꯊꯣꯛꯂꯒ 2018ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯂꯧꯔꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯆꯠꯊꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯄꯟꯈꯤ꯫